ꯀꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯄꯨꯡꯒꯥꯋꯥꯔꯤ, ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯔꯣꯅꯤꯕꯂꯥ ꯈꯨꯡꯒꯪ ꯑꯃꯒꯤ ꯏꯟꯈꯠꯂꯛꯂꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯅꯕ ꯃꯥꯕꯨ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜꯗ ꯊꯝꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯅꯝꯗꯨꯅ ꯍꯣꯁꯇꯦꯜꯗ ꯊꯤꯜꯂꯝꯃꯤ꯫ ꯔꯣꯅꯤꯕꯂꯥꯅ ꯀꯞꯇꯨꯅ ꯑꯩ ꯂꯩꯍꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯀꯗꯔꯗꯣ ꯇꯧꯒꯅꯨ, ꯅꯪꯒꯤ ꯌꯥꯏꯐꯅꯕꯅꯦ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯨꯗ ꯅꯪꯒ ꯂꯣꯏꯅꯔꯤꯕ ꯃꯤꯁꯤꯡꯗꯣ ꯏꯃꯥ ꯄꯥꯝꯗꯦꯅꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯁꯨꯡꯌꯥ ꯌꯥꯗꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯂꯩꯒꯗꯕ ꯔꯨꯝꯗꯨꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯍꯣꯁꯇꯦꯜꯗ ꯁꯦꯅꯤꯌꯔ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯇꯩꯗꯨꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯔꯨꯝ ꯑꯇꯩꯁꯨ ꯃꯤ ꯂꯣꯏꯅ ꯂꯩꯈꯤꯕꯅ ꯃꯥꯒꯤ ꯔꯨꯝꯁꯤ ꯔꯨꯝ ꯅꯝꯕꯔ 13 ꯈꯛꯇ ꯉꯥꯏꯔꯝꯕꯗꯒꯤ ꯃꯗꯨꯗ ꯂꯩꯕ ꯇꯥꯈꯤ꯫ ꯔꯣꯅꯤꯕꯂꯥ ꯀꯞꯄ ꯂꯦꯞꯂꯝꯗꯦ꯫ ꯃꯃꯥꯅ ꯀꯥ ꯃꯅꯨꯡꯗ ꯏꯟꯁꯤꯟꯗꯨꯅ ꯅꯪ ꯐꯖꯅ ꯂꯩꯒꯗꯕꯅꯤ, ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯧꯕ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯨꯅꯤꯇꯥ ꯀꯧꯕꯤ ꯁꯥꯇ꯭ꯔꯤ ꯑꯃꯅ ꯃꯃꯥ ꯃꯄꯥꯕꯨ ꯇꯥꯟꯅꯗꯨꯅ ꯃꯃꯥ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯑꯁꯤ ꯍꯥꯏꯅ ꯈꯥꯝꯂꯝꯃꯤ꯫ ꯃꯃꯥꯗꯨꯅ ꯌꯦꯡꯊꯣꯔꯛꯇꯨꯅ ꯕꯦꯃꯥ ꯀꯩꯗꯧꯔꯦ? ꯁꯨꯅꯤꯇꯥꯅ ꯃꯃꯥ ꯑꯁꯤꯒꯤ ꯀꯥꯗ ꯂꯩꯍꯟꯒꯅꯨ, ꯔꯨꯝ ꯅꯝꯕꯔ 13ꯁꯦ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯉꯝꯅꯗꯕꯅꯤ꯫ ꯔꯨꯝ ꯅꯝꯕꯔ 13ꯗ ꯂꯩꯔꯝꯕ ꯀꯣꯂꯦꯖꯁꯤꯒꯤ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯂꯩꯕ ꯉꯝꯗꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯤ, ꯊꯋꯥꯏ ꯊꯥꯈꯤꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯔꯣꯅꯤꯕꯂꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯕꯦꯃꯥ ꯍꯣꯁꯇꯦꯜꯗ ꯂꯩꯌꯨ ꯌꯥꯗꯕꯒꯤ ꯑꯁꯨꯛ ꯋꯥꯅ ꯊꯤꯜꯂꯛꯂꯕꯁꯤꯗ ꯑꯗꯨꯝꯕ ꯑꯃꯨꯛ ꯍꯥꯏꯖꯜꯂꯛꯀꯅꯨꯀꯣ, ꯑꯩꯈꯣꯏ ꯑꯗꯨꯝꯕ ꯚꯨꯠ ꯄꯦꯠꯀꯤ ꯋꯥꯗꯣ ꯑꯩꯈꯣꯏ ꯇꯥꯖꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯨꯅꯤꯇꯥ ꯀꯔꯤꯁꯨ ꯍꯥꯏꯍꯧꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯈꯤ꯫ ꯁꯣꯝꯗꯅ ꯔꯣꯅꯤꯕꯂꯥꯁꯨ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯅꯤꯌꯔ ꯑꯅꯤ ꯂꯥꯛꯇꯨꯅ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯔꯣꯅꯤꯕꯂꯥ ꯊꯣꯡ ꯑꯗꯨ ꯄꯥꯛ ꯍꯦꯛ ꯍꯥꯡꯗꯦ꯫ ꯇꯞꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯅꯥꯀꯟꯗꯒꯤ ꯁꯦꯅꯤꯌꯔ ꯑꯅꯤꯗꯨꯅ ꯂꯥꯛꯄꯒ ꯃꯤ ꯎꯁꯤꯠꯇꯕꯤꯒ ꯍꯧꯔꯦꯅꯦ ꯁꯦ ꯖꯒꯣꯏ ꯁꯥꯔꯣ, ꯏꯁꯩꯒꯗꯣ ꯁꯛꯂꯛꯎ, ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯤ ꯍꯧꯖꯤꯛ, ꯑꯗꯨ ꯇꯧꯕ ꯑꯩ ꯉꯝꯈꯤꯔꯣꯏ ꯍꯥꯏꯔꯝꯂꯒ ꯔꯨꯝꯗ ꯆꯪꯗꯨꯅ ꯊꯣꯡ ꯂꯣꯟꯈꯤ꯫ ꯁꯦꯅꯤꯌꯔ ꯑꯅꯤꯗꯨꯅ ꯂꯥꯛꯄꯒ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯅꯨꯡꯉꯥꯏꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯃꯣꯏꯒꯤ ꯔꯨꯝꯗ꯫ ꯔꯣꯅꯤꯕꯂꯥ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯀꯞꯇꯨꯅ ꯁꯨꯝ ꯂꯩꯔꯝꯃꯤ꯫ ꯀꯞꯇꯨꯅ ꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯅ ꯀꯞꯄꯗꯧꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅꯁꯨ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯔꯣꯅꯤꯕꯂꯥꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯪꯕꯗ ꯀꯅꯥꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯑꯃ ꯔꯣꯅꯤꯕꯂꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯀꯥꯡꯈꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯐꯛꯂꯥꯡꯗ ꯅꯞꯇꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯗꯨꯅ ꯊꯣꯡ ꯇꯝꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯡꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯔꯣꯅꯤꯕꯂꯥꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯥꯏꯅ꯫ ꯂꯥꯎꯕ ꯌꯥꯕ ꯂꯥꯎꯔꯝꯂꯒ ꯀꯅꯥꯁꯨ ꯇꯥꯗꯕꯗꯒꯤ ꯃꯥꯁꯨ ꯑꯗꯨꯝ ꯋꯥꯟꯊꯔꯝꯃꯤ꯫ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯗꯒꯤ ꯃꯥ ꯑꯌꯨꯛ ꯐꯥꯎꯕ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯨꯅꯤꯇꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯁꯨꯅꯤꯇꯥꯅ ꯏꯇꯥ ꯅꯪ ꯑꯗꯨꯗ ꯂꯩꯔꯅꯨ, ꯌꯥꯝ ꯊꯨꯅ ꯌꯨꯝꯗ ꯆꯠꯂꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯏ꯫ ꯔꯣꯅꯤꯕꯂꯥꯅ ꯏꯇꯥ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯊꯥꯖꯔꯣ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯁꯨꯅꯤꯇꯥꯅ ꯑꯩ ꯍꯥꯏꯒꯦ, ꯏꯃꯥꯒꯤ ꯅꯝꯕꯔ ꯈꯪꯂꯗꯤ ꯍꯥꯏꯔꯛꯑꯣ꯫ ꯔꯣꯅꯤꯕꯂꯥ ꯃꯃꯥꯒꯤ ꯅꯝꯕꯔꯗꯨ ꯁꯨꯅꯤꯇꯥꯗ ꯍꯥꯏꯔꯒ ꯐꯣꯟ ꯇꯧꯍꯜꯂꯤ꯫ ꯔꯣꯅꯤꯕꯂꯥꯒꯤ ꯃꯃꯥꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯛꯇꯨꯅ ꯏꯃꯥ ꯑꯩ ꯁꯨꯅꯤꯇꯥꯅꯦ, ꯔꯣꯅꯤꯕꯂꯥꯁꯦ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯄꯤꯕ ꯂꯥꯛꯑꯣ, ꯅꯠꯇ꯭ꯔꯗꯤ ꯃꯥ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇꯪ ꯊꯥꯖꯕꯤꯌꯨ ꯃꯃꯥ,
ꯃꯃꯥꯅ ꯕꯦꯃꯥ ꯅꯣꯏꯒꯤ ꯑꯗꯨꯝꯕꯗꯣ ꯏꯃꯥ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯖꯗꯦ ꯃꯍꯩ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤꯅꯦ ꯑꯩ ꯃꯥꯕꯨ ꯂꯧꯊꯣꯛꯂꯣꯏ ꯃꯥꯅ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯁꯨꯅꯤꯇꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗ ꯔꯣꯅꯤꯕꯂꯥꯗ ꯏꯇꯥ ꯀꯝꯗꯧꯅꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯊꯥꯖꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤ ꯔꯨꯝꯗ ꯂꯩꯔꯨ ꯂꯥꯛꯑꯣ ꯔꯣꯅꯤꯕꯂꯥꯅ ꯑꯩꯒꯤ ꯐꯣꯟꯗꯤ ꯑꯩꯒꯤ ꯔꯨꯝꯗ ꯂꯩꯍꯧꯔꯦ ꯑꯩ ꯆꯪꯕ ꯉꯝꯂꯔꯣꯏ ꯏꯇꯥ ꯁꯨꯅꯤꯇꯥꯅ ꯑꯩ ꯂꯧꯊꯣꯛꯄꯤꯔꯨꯒꯦ ꯍꯥꯏꯔꯒ ꯔꯣꯅꯤꯕꯂꯥꯒꯤ ꯔꯨꯝꯗ ꯆꯪꯈꯤ ꯔꯣꯅꯤꯕꯂꯥꯁꯨ ꯆꯪꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯁꯨꯅꯤꯇꯥꯕꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯂꯝꯃꯤ ꯔꯣꯅꯤꯕꯂꯥꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯥ ꯍꯥꯠꯂꯤꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯚꯨꯠ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯠꯀꯅꯤ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯗꯤ ꯀꯟꯕꯤꯅꯤ ꯑꯩꯗꯤ ꯅꯨꯄꯤꯅꯤ ꯅꯪꯒꯤ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯅ ꯄꯥꯡꯗꯣꯏꯁꯦ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯃꯣꯏꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯌꯥꯛꯄꯤꯗꯦ ꯑꯗꯨꯅ ꯁꯦꯅꯤꯌꯔꯗꯒꯤ ꯍꯧꯔꯒ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯔꯣꯅꯤꯕꯂꯥꯅ ꯑꯩ ꯅꯨꯄꯤꯅꯤ ꯀꯔꯝꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯀꯞꯂꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗ ꯒꯨꯒꯜꯗ ꯆꯪꯗꯨꯅ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯁꯔꯆ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯅꯨꯄꯤꯗꯨꯒ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯅꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯥꯗꯨꯗ ꯃꯇꯣꯝꯇ ꯃꯩ ꯊꯥꯗꯨꯅ ꯁꯤꯖꯈꯤꯕꯒꯤ ꯋꯥꯔꯤ ꯊꯣꯛꯂꯛꯂꯝꯃꯤ ꯔꯣꯅꯤꯕꯂꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯗꯤ ꯅꯇꯣꯝꯇ ꯁꯤꯖꯕꯅꯤ ꯑꯗꯨꯒ ꯀꯅꯥꯗ ꯂꯃꯟ ꯈꯨꯝꯗꯣꯏꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯃꯥ ꯑꯩꯕꯨ ꯀꯟꯕꯤꯕ ꯌꯥꯏ ꯃꯥꯅ ꯑꯩ ꯀꯟꯈꯤꯗꯕꯅꯤ ꯑꯗꯨꯅ ꯑꯩ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯇꯝ ꯑꯗꯨꯗ ꯔꯣꯅꯤꯕꯂꯥꯗꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯀꯦ ꯇꯧꯕꯗ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯌꯥꯈꯤꯗꯦ ꯃꯥꯅ ꯀꯞꯇꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯕ ꯎꯔꯛꯈꯤ ꯑꯗꯨꯗꯒꯤ ꯃꯥ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯆꯣꯡꯊꯔꯛꯂꯝꯃꯤ ꯊꯣꯡꯅꯥꯎꯗꯒꯤ ꯆꯣꯡꯊꯔꯛꯂꯕꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯇꯦꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯈꯔ ꯑꯃꯨꯛ ꯂꯥꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯑꯗꯨ ꯃꯃꯤꯠꯇ ꯃꯃꯤ ꯁꯥꯃꯤ ꯎꯔꯝꯃꯤ ꯃꯥꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯔꯨꯝꯗꯨꯁꯨ ꯅꯝꯕꯔ 13 ꯑꯣꯏꯅ ꯎꯔꯝꯈꯤ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥꯗꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯣꯁꯇꯦꯜ ꯔꯨꯝ ꯅꯝꯕꯔ 13 ꯑꯗꯨꯗ ꯑꯃꯨꯛ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯃꯥꯒꯤ ꯏꯕꯣꯏ ꯂꯥꯛꯄꯣꯏ ꯐꯨꯛ ꯍꯧꯒꯠꯄꯗ ꯐꯃꯥꯡꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯁꯨꯅꯤꯇꯥ ꯁꯤꯗꯨꯅ ꯇꯥꯕꯗꯨ ꯎꯔꯛꯂꯝꯃꯤ ꯅꯝꯊꯤꯕ ꯃꯅꯝ ꯀꯌꯥ ꯑꯃ ꯆꯦꯟꯗꯨꯅ ꯃꯥꯅ ꯐꯣꯟ ꯑꯗꯨ ꯁꯠ ꯌꯦꯡꯂꯨꯕꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝꯗꯤ ꯍꯧꯈꯤ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯥ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯃꯥꯅ ꯂꯥꯎꯕ ꯇꯥꯕꯗ ꯁꯦꯅꯤꯌꯔ ꯅꯨꯄꯤ ꯑꯅꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯒ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯀꯧꯔꯛꯂꯝꯃꯤ ꯔꯣꯅꯤꯕꯂꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯕꯒ ꯁꯦꯅꯤꯌꯔ ꯅꯨꯄꯤ ꯑꯃꯅ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯍꯣꯁꯇꯦꯜ ꯑꯁꯤꯗ ꯀꯞꯄꯒ ꯂꯥꯎꯕꯒ ꯃꯤ ꯂꯣꯏꯅ ꯀꯤꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯀꯥꯗꯨꯗ ꯌꯦꯡꯂꯛꯄꯗ ꯁꯨꯅꯤꯇꯥꯅ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯕꯗ ꯑꯌꯥ ꯃꯥꯅ ꯃꯤꯒ ꯍꯥꯠꯂꯦ ꯑꯗꯨꯒ ꯀꯤꯁꯟꯅꯔꯒ ꯃꯤ ꯂꯣꯏ ꯑꯣꯠꯄ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯡꯕ ꯍꯧꯔꯛꯄꯗ ꯔꯣꯅꯤꯕꯂꯥꯅ ꯁꯦꯅꯤꯌꯔ ꯑꯗꯨ ꯂꯥꯛꯇꯨꯅ ꯏꯟꯕꯗ ꯀꯥ ꯃꯅꯨꯡꯗꯨꯗ ꯎꯞꯂꯒ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯑꯇꯩ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯑꯅꯤꯗꯨꯁꯨ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯇꯣꯝꯇ ꯂꯣꯟꯁꯤꯟꯈꯤ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯂꯝꯈꯤ ꯑꯗꯨꯒ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯔꯣꯅꯤꯕꯂꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯍꯥꯠꯈꯤꯔꯣꯏ ꯅꯪ ꯁꯤꯔꯕꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯦꯡꯕꯁꯦ ꯃꯈꯥ ꯀꯅꯥꯅ ꯑꯃꯨꯛ ꯊꯤꯖꯤꯟꯕꯤꯅꯤ